ngasi phongkiba tongan-tonganba pausising amadi social media dagi lokotjaba pausingi update pijari ahanbada maru oiba pau Burmagi military army singna karen tonjak tidim khudum changraba matungda haujik Mandalay City Takon township da leiba laloba singi camp singda air strike chathaba hokre Assamda African swine flu na district 32 da sandoraktuna haujik ok paktaknana sire hairi arambai tingolgi korongan bakhumangi update single loinana Assamda Congress ki seba dalgi meeting haudokpada Bangladesh ki national anthem sakubage wathok oiragle ZUF ka Bharat Sarkar ga Nepal subar round gi wari sanabagi mifam New Delhi da pangthokre Maitei amasung Naga Manipuri singni adubu Kuki singdi Manipuri natte foreigner ni haina historian Abhijit Zabna phondokre Moirang Kanglei role da Huire isai haibat leite pangal yaubagi wafamsu leite haina KMKKL na phondoragli RSS ki sip yauna Jabalpur da pangthokpa mifamda Manipur gi isugi matangda kupna khana nainakre Maitei amasung Kuki Furup ani gi marakta thokliba lal asida karamba furup ka chatminnagadage haibagi apamba aikoida leite haina VSRTM na phondokre Isagi haurakpham khangbagi mathakda hojik oiriba fibam su khangna chatpa changi haina MP Bimolna phongdoragli New China Broadcast ki makhada TNLA gi rebel sing Myanmar gi marueba town ani dagi withdraw tawragani Thailand da chensin graba India macha chamanga handoraknaba thorang lokhatle army na kapthorokpa maruna panbadagi dukan pamamriyoi ama soktuna laikan nakre virus yawba yong nanthokre hairagli jail dagi miyoi ahumsu nanthokuna senkre Japan gi damak thabak pumnamak tawba ngamgani haina Trump na phondokre Haujik pau sandona pijari Burmagi military army singna karen tonjek tidim khudum chankraba matungda haujik Mandalay City gi Takhon township ki laloba leiba mafam singda air strike tawba hokre hari Malpai village Titen township ta SAC strike chathabada CDF ki lanmi ama magi nupi angang singa punna laikhidre hari Namsan township tasu Northern Sun State TNLA gi yamnaba khuchu khulai sing military army singna phangba ngamkhre Makha tarakpada Assamda African swine flu na district 32 da pak channa haujik sandoraktuna ok paktaknana sire hairi Assamgi maru oina Dhemaji koba district ta African swine flu na paktaknana sandorakpadagi haujik phawbada sikiba ok ki masing lising amaga chamapan kunga taruk yaukhre Arambai Tingolgi Lusing Porel Korongan bakhumanna asumna update piri Leibak kannabagi lanjangda amana amada taisinaduna onsinnaduna leibasi asonba mi amagi khudamni makoida lambi uraktabagini natrabadi iraipakidamak lalong kaya yatuna semduna leigadabani haina phondoragli Haukiba lebak popan numita Assamgi Karimganj district leiba Sri Bhumi town da leiba district congress ki seba dal meeting haudokbagi thoramda Bangladeshi national anthem Amar Sonar Bangla saklubagi Assamda achobo wathok oire Assamda ain kaina Bangladeshi kaya changsinduna khunda leita sinbagi achobo wathok ama leiringai chairakta Congress ki seba dalgi mifam audokpada Bangladeshi national anthem sakiba asiga mari leinana Assamgi chief minister Hemanta Biswa Sharma gi maikaidagi Sri Bhumi town gi Congress leaders singi mathakta FIR register taunaba akanba instruction pigre adumakpu Assam Congress ki maikaidagi di BJP gi maikaidagi karisu nattabada wathok ohena bokhonare haina criticize tawrakli hiramasiga mari leinana pangthokiba pawgi mifam amada Chief Minister Hemanta Biswa Sharma na phongdokpada Congress ki meeting adu haudokpagi thoramda Indian national anthem chakpagi mahuta Bangladesh national anthem chakiba asi India ki miyam amadi lebak asigi national anthem bu ikai khumnadabani maramaduna Sri Bhumi District Congress Committee amasung masigi leaders singi mathakta lebak asigi leiriba tongan ba law singi makhada akanba action lokatnaba khangankre Bangladesh ki national anthem asi aikoina ikai khumnariba lebak asigi national anthem amagumna pangthokiba asi yaba ngamloi Assamda Bangladesh national anthem sakpasu yaroi maram aduna chenariba Congress ki leadersing adu faraga logi matung ina dandi pigani thawng asi Bangladesh ki lusingba kayana North East asi Bangladesh ki state amani haina claim tawriba asida district Congress committee na saugatli haibadu thawng asina utpani haina phongdoragli
ceasefire khoyek pinariba Zaliangrong Youth Front ZUF ka Bharat Lengaka Nepalak suba round gi wari sanabagi mifam New Delhi da pangthokre aina thingraba lalolu ZUF ki Information and Publicity ki Secretary Louis Gamuina thadokiba chirol amana hai Nepal rak suba oina wari sanakiba aduda Bharat Lengaki maikaidagi Zaliangrong miyamgi khongjang miyamgi kudong chadaba political right-ching masak khangbaga loinana ikai khumnai haina phongdokhi Zaliangrong miyamgi leiriba political issue asigi chapchaba warisin ama puraknabagi matangda framework ama puthoknabagi wafamsingsu khanakhi ngarangi wari sanaba aduda nakal animaki draft proposal sing khuchinakhi Zaliangrong gi oiba issue asigi matangda oithokpa yaba structural framework amagi matangda ningthina khanaki hairi loinana makhataba wari chananaba matamda thintaba tawdana warusin ama puraknabagi tam amasung logic sing hena macha khaina khananabagi damak nakal animakna yanaki Bharat Lengangna tangkak naina wari chanariba asiga loinana Assam Nagaland amadi Manipur da leiriba Zaliangrong singi miyam mapung phana sawatbaga loinana Zaliangrong miyamgi oiba political issue asi mapung phana losinminasi haina su appeal torle Kuki sing asi Manipuri natte Manipur da hojik oiriba phibam asi tasengna foreign invasion gi issue amani amasung problem ni haina historian Abhijit na phongdokre ANI News piba interview amada sangnai historian Abhijit na hai Manipur da violence thokliba asi maitei amasung kuki anigi marakta thokpa ethnic violence ni Manipur da hojik khundariba kanglup asi makhal ahumni ahanbana maitei anisubana naga aduga ahum subana kuki ni marak asida majority oiriba maitei phurupna subnagi Imphal area da haibadi Manipur gi apunbagi pak chawba lamgi subnagi sada manga khaktada confine tawduna leibani aduga lemhoriba chingi saruksing hill tribe singna khundabani naga haina khangnariba kanglup asi British na Christian dharma sandokpada chingda khundariba tongan tonganba tribe kamluk simbu punna naga haina khangnakibani kuki su tongan tonganba tribe singi apunba maming amani Manipur gi issue gi matangda aikoina khangba yabadi kanglup ahum leiriba asida haibadi maitei naga amsung kuki hairiba sing asida Manipuri hairibasi karamba kanglup no haiba asini sahi lising ani henbagi puwari leijaba Manipurda palakhiba ningthoksing maitei ni malemda maming leiraba Manipuri classical dance amasu maitei gini aduga Manipuri language Manipuri lol haiba asisu maitei gi lolni maram asina asengba Manipuri hairagadi maitei oigadabani adubu nagasu maitei ga yamna naknaba I mari leibana nagasu Manipuri ni adubu kuki di Manipuri sungnat nate British record ki matung ina kumja lising amaga chamapan gi census ta kuki gi missing asi matam adugi Manipur gi apunba missing gi chada amak khaktani aduga kumja lising ma chanipan yankhai gi mamangdadi Manipur da kuki amata leiramkhide makoi gi ming zero ni haina su Abhijit na phongdokhi mahana makhata na hai kumja lising amaga chanipan Manipur dara mathoi gi Anglo Manipur war da British ki mating pangduna maitei singi mathakta punishment piba ngamnaba British na makoibu kaki Manipur da pusilakibani lanpham aduda Maitei British ki makhuta maiti ki Manipur gi ningtamba mangki matam adudagi hauna kuki sing Manipur da khunda laitaba khara khara hauraki India na kumja lising chamapan nifumapal da ningkha tamduna leiramba Manipur India gi saruk ama oikibadagi makata na kuki sing Manipur da sanglaba chahi asida masing khangdana khun tasilaki ngasidi satellite mapping tawbada singda kuki khul masing thingamdana leiramba thengnare kuki gi missing lising da hengalakre samna hairabada forensic asina ngasidi Manipur tangkhai ama khopchinduna Manipur gi demographic amasung akoibagi phibamda achauba sapu ama pirakliba asina Manipur gi issue asigi haurakpam amani hainasu historian Abhijit na makatana phongdoki kuki kanano haibagi matangda palladuna mahakna hai kuki sing asi Burmese su nate makoidi North Burma natraga Yuan amasung China gi mafam kharada khundaba tribe makhal amani hairiba mafam asidagi Burma gi border lansil laklaga Manipur da pusilakhibani changlakhibani makoigi marakta kharanasu makoidi Ziuni haina claim tawjabasu yauri kuki singi lol culture amadi dharma karma gi oidaba makoida Burmese nate haiba asisu asengba amani Manipur da pusilakiba matam aduda British na makoibu Christian dharma chalhankibani matang asida aikoina panba yabadi Bangladesh ki Prime Minister Sheikh Hasina na lebak aduda military coup tawduna mahakbu
तांथोक्ट्रिङै ममांगदा नोंचुप लेबाक प्रोजेक्ट के हाइनसु खंगनबा बर्मा इंडियन अमसुंग बांग्लादेश की लमखैसिंग लोक्सिलगा कुकी सिंगी ओइना क्रिश्चियन कंट्री अमा सेमनबा थौरांग तौरे हाइना लाउथोकपा लेख्रे मसिसु मणिपुर की इशू अमनी हाइना हिस्टोरियन अभिजित ना ANI दा मखाताना फोंदोखी हौकिबा अक्टोबर 18 अमुकोकना सिंधुना पांथोकिबा 1 day public discussion on reimagining the idea of Manipur haiba थौरमदा मीरा साहा कोरी हाइबा मिसक अमना पांगल सिंगदी मोइरांग कंगलै रोलदगी हौवी हाइकिबा वाफमबु यामना कन्ना यानिंगदे हाइना के मोइरांग कंगलै रोल कनबा लुपना फोंदोरगली लुप असिगी प्रेसिडेंट गौरो मोइरांग चाना फोंदोकपदा हौजिक फावबदा मोइरांग कंगलै रोलदा पांगन यावखिबगी वाफम अमता लैते मोइरांग कंगलै रोलदा हुइरेम इसै हाइबसु लैते लोइनना मैतै निंगथौना पांगल सिंगदा पीखिबा अपुनबा सागै हुंफुमाथोगी मनुंगदसु हुइरेम सागै असि यावखिबा लैते कुपथना येंगलुबदा मीरा साहा कोरीना पल्लिबा मणिपुर पास्ट एंड प्रेजेंट वॉल्यूम 4 हाइबा एन सनाजावबगी लाइरिक असिदा पल्लिबा मतंग असिदी ए रहमान हाइबा मिसक अमना महाकी वाखलदगी सागतलगा असुमना पंगीदा इबा ओइरंबा याई इसिलंबा चैप्टर अमसुनी लोइनना मसीदसु नतना चैप्टर अदुदा मखाताना मोइरांग कंगलै रोलगा मरी लेनना यावरिबा वाफमसिंग पुमनमक मियामबो अरानबा लंबीदा पूनबगेदमक सेमजिन साजिनखिबा वाफम गाक्तनी अदुगुम्बा वाफमसिंग मोइरांग कंगलै रोलदा अमता लैते मरी लेनदे मणिपुर पास्ट एंड प्रेजेंट हाइरिबा लाइरिक असिदा नतना अतोपा मिंगचत पांबा मियोय कयाना मोइरांग कंगलै रोल अमसुंग पुवारीगी मतांगदा अरानबा युमफम यावदबा वारी लाइरिक कया पुथोखिबा थेंगनरे मसी यामना लाइबक थीबनी अमसुंग असिगुम्बा अरानबा वारी सिंगबु के मोइरांग कंगलै रोल कनबा लुपना याबा ngamloi असिगुम्बा मरम चादबा लाइरिक सिंग असिना मरम ओइदुना हौजिक की मिरोल खक्त नतना तुंगी चारोल सुरोल सिंगदा हेना लाना चनबा अमदी चायेनबगी मचाक अमा ओइगनी मरम असिना असिगुम्बा लाइरिक हाइरगा लाइसु खंगदबा मसागी मरमददी खंगद्रगा मीगी मरमदा थिजिल्लगा हैरबनी सिंगलबनी हाइना पोंगलिबा मिथिबोंग कयागी अरानबा लाइरिक सिंग असि लाना सिजिनबगी मचाक अमा ओइरक्तनबा कांगलुप खुदिंगमकना असिगुम्बा लाइरिक असि लैरबसु तुंगी खलगा इसा इसाना मांगनबिख्रो लोइनना हंदक मरक असि मोइरांग माइकेइदा मरम चादब वाफम कया पुथोक्तुना अतमनना कांगलुप अनिगी मरक्ता सिंगसेप थाबा मानबा थौंगसिंग असि KMKKL ना हक्चिना लौबगा लोइनना खुंदामिनरेबा फुरुप सिंगना वाकाई कया असिदगी चेक्सिन मिनसी हाइरकली राष्ट्रीय स्वास्थ्य सेवक संघ RSS की चीफ डॉक्टर मोहन भगत अमसुंग संघ असिगी लुसिंगबा सरकाबिराहा दतिरा होसाबाले सरुक यादुना जबलपुर की कचनर सिटी दा पांथोकिबा RSS की एग्जीक्यूटिव काउंसिल की मिफम अमदा मणिपुर दा हौजिक ओइरिबा फिवम की मतंगदा कुपना खनकिबगा लोइनना संघ असिना मखाताना लखोटगदबा थबकसिंगी मतंगदसु खनखरे भारत माता की मूर्ति दा लैकतुना हौदोखिबा खना नैनबा मिफम अदुदा मणिपुर दगी मिहुत तरेट यावना पुन्ना डेलीगेट चामरी के तरेट ना सरुक याखी मसिदा अखिल भारतीय कार्यकारिणी मंडल ऑल इंडिया एग्जीक्यूटिव काउंसिल संचालक कर्चभा प्रचाकारत की मेंबर सिंह रीजन 13 अमसुंग प्राण स्टेट यूनिट 93 की मिहुत सिंह यावरी RSS की टॉप लेवल मीटिंग अदुदा मणिपुर दगी सरुक यारिबा मिहुत तरेट की माइकेदगी मणिपुर हौजिक ओइरिबा फिबम के मतंगदा मरिक चुंबा रिपोर्ट सिंह पुथोकी रिपोर्ट अदुदा मणिपुर प्रंताना स्टेट असिदा महौसा की फिबमदा हंजिलकनबा सोशल हार्मोनी पुरकनबा होनरिबा ऑर्गेनाइजेशन एक्टिविटीज सिंगबु मरिक चुमना थमकी मिफम अदुदा रिपोर्ट अदु कुपना येंगसिलबा मतुंगदा मखाताना स्टेट असिदा महौसा की फिबमदा हंजिलकनबा कम्युनिटी सिंगी मरकदा अमना अमदा थाजबा अमुक हंजिलकनबा मखाताना थबक सिंग लखोटनबा संघ असिगी लुसिंगबा सिंगना पौताक पिखी मैतै अमसुंग कुकी फुरुप अनिगी मरकता थोकलिबा लाल असिदा करंबा फुरुपका चटमिनगदगी हाइबगी अपाम्बा अखोइदा अमता लैते अमदी फुरुप अमगी मायोक्तसु लैरोय हाइना NSCNIM की डिप्यूटी आतो किलोंसा VS आतेमना फोंदोखरे वफम असि लेबाक असिगी डिजिटल न्यूज प्लेटफॉर्म अमा ओइरिबा द प्रिंट ना लोबा अखनबा इंटरव्यू अमदा महंगना फोंदोखिबनी इंटरव्यू अदुदा मैतै अमसुंग कुकी अनिगी मरकता थोकलिबा लाल असिगी मतंगदा हंगबा वहंगी पाखुम पिरदुना VS आतेमना मखाताना हाय ngalingay matamdugi maitai amasung kuki ani asi punna amasung nungsi chanana leminaraki naga singbu maithiba pinabagi pandamda furup ani asina
amana amagi mateng pangnaraga lakhibani adubu matamgi matung ina maitei amasung kuki anigi marakta khut thanaragle orakliba phibam asi karidagino haiba aikoi khangde loinana karamba phurupka punna chapminagadage haibagi apambasu aikoida amata laite loinana phurup amatagi mayoktasu lairoi maitei amasung kuki anigi marakta thokliba lal asigi waroi sindi makoina adumak khangjaramlagani haina VSRTM na phongdoki interview aduda mahangna makata na hai ngallingai matamdagi kuki sing asi British na nagagi mayokta thabak taunaba sijinaraga lakhi British ki policy aduda freedom fighter haipau jadonang na aduki matik warokhi British na thabak inkhang sunaba pusilakiba kuki sing asi nongmei sijinaraga hainagani haina British na khangbadagi makhoi asi lalgi training sing ningthina piba hauki amaromda kuki asi British na condition kharagi makada mayumda hanbagi ayaba piki condition adugi kuki singi mathau tarakpa matamda amuk hana kokholakpa laktaba yaroi loinana makoi gi house tax sing su amata lawroi haiba condition sing asi thamki VSRTM na makata na hai kumja lising ma chamapan tara teret ki ahanba world war British na naga amasung kuki puruki miyoi sing France da thanaba thabak lokholaki maduda naga lising ani romna volunteer oina thoraki adungmakpu kuki singedi British ki thorang adu yakhide phibam adu kuki singna British ki mayokta ihok sagatpagi mahut naga singda onchinduna ihok chagalaki maduda naga gi khul kaya tangoi on khibaga loinana miyoi chama henbagi thawai lokhi adugumba phibam asida freedom fighter haipau jadonangna British asi hingchabagi pangkakni haina phongdoki mahangna nagagi mayokta ihok chatharakiba kuki singbu maral sikhide madumakna haipau jadonangbu phasi tawduna hatkhi British na kuki singbu sijinarambagi thawong adu naga national movement asi hek haurakpadagi India lengangna kuki singbu nagagi mayokta sijinaraga lakli haina VSRTM na interview aduda marik sumna phongdoki aikoi khudikmakna isagi haurakpham thiba amasung khangbagi mathakta hojik oriba aikoi gi phibam khangna chatpa ngambagi tangai fadaba lei haina Lok Sabha gi MP Dr Angomcha Bimol Akoijamna phongdokre Imphal West District ki Tagel Khongbal makoi nungon chingda leiba maitei leikol gi tara suba mapok kumon thorom amada oja angau Memorial Open Library sangabagi thoramda MP Bimol Akoijamna mathaki wapam asi phongdokladuna hai karigumba matamda lakliba ahongba asiga susinnaba ngamdraba community adu mutkiba yai malemgi honglakliba sapu amasung ahongba kaya asida aikoi isana isabu masak khangba kadaida chatli karamba makaida chatkani haibasi munna khangba tangai fadaba lei haina phongdokhi Haukiba chahi lisingani kunmathoigi February dagi military junta na lebak aduda ku chathakraba matungda rebel singi marakta akanba lan choknaduna lakiba adu China na mediate tawduna nakal anigi marakta wari chanabadagi military junta amasung tang National Liberation Army TNLA gi marakta understanding ama lakpa ngamkhibaga loinana Myanmar gi maruoiba town anidagi rebel group asi handoknaba warep lokre adubu karamba matamda withdraw tawgadage haibadudi chapchana phongdokpa leitri Myanmar gi sakti leiraba rebel group ama oiriba tang National Liberation Army gi maikeidagi phongdokkibada China na mediate tawduna Myanmar government ka numit kayani changna Myanmar border dagi kilometer chamari rom lapna leiba kunmingda nakal anina wari sanaraba matungda condition kharagi makada haukiba lebak pokpa numita agreement sign tawnakhibani dil asigi makada rebel group asina khudum challaga leiramba upper mandalay region gi Rabi mining center ama oiriba Mokok amasung San state ki awang thangba sarukta leiriba Momai ki town ani asidagi rebel group asi withdraw tawragani adubu karamba matamda withdraw tawgadage haibadudi hojik phawbagi oina akaknaba matam lapthokpa leitri dil asigi matungda hairiba town ani asida rebel group sing amasung rebel gi Myanmar gi military junta animakna makhatana paisinnaba honabagi thabak amata tawraroi adum oinamak Myanmar gi military junta gi maigedagi dil asigi matangda comment amata phongdokpa leitri adubu khudakta military junta na town ani aduda operate tawduna leiramba rebel sing adugi mathakta air strike chathabagi thabakti lepkhre tang National Liberation Army asi Myanmar gi rebel group singi umbrella organization oiriba 3
Brotherhood Alliance ki partner amani hairiba rebel group asina haukiba chahi kaya asi Myanmar gi central government tagi greater autonomy pinaba lantheng kaya chathaduna lakhibani loinana haukiba chahi lisingani kulumdoi gi October thadagi alliance asina northern Myanmar amsung western Myanmar gi mafam kaya khudum chanduna lakhibani tan National Liberation Army khaktana Myanmar gi maru oiba town taranithoi khudum chanduna lairakhibani Myanmar da cyber scam center sing takai bagi thabak lokhalakpadagi Thailand da chensin kraba India macha chamanga rom hondokna bagi thorang lokat le haina Ministry of External Affairs na phongdorali ministry gi report amagi matungina Thai authorities singa wari sanaduna India macha sing adu asoi angam amata yahandana hondokna bagi logi oiba thabak thoram sing lokatnaba honari athuba matamda akhanaba aircraft ama tharaga ngue sing adu hondoklagani hairi Myanmar gi KK Park complex ta cyber scam center amada military junta na operation chatharakpadagi India macha sing adu Thailand rom da chensin kibani Thailand gi Prime Minister Anutin na nongsup thangba Thailand gi Mysore town ta India macha chamanga rom leiri haina confirm tawkhre Bangkok ta leiba Indian embassy na Thai authorities singa wari sanaduna India macha pumnamak asoi angam yahandana hondoknabagi thorang lokhatli haina Ministry of External Affairs ki spokesperson Ranjip Jaswan na phongdorali numit kharani gi mamangda hairiba miyosing adu ngamkhai lanthokduna Thailand da chensin kibani Myanmar cyber scam center singda operation chathabadagi tongan ba leba kunipal gi miyoy lising machamanga hena Myanmar thadukduna Thailand romda chensin kibagi manungda India macha chamanga adu yaukibani Kumbi police station gi manung chanba Kumbi lamlongda gari da lakpa lanmi gi Kangbu amana soibadagi kapthorakpa noimaru amana panbadagi manak aduwaida dukan phamduna leijaba miyoi ama makhongda panduna soklaba miyoi adugi mameng oinam bihari chahini humatoi kawi mahak kairen phabidagi oinam sana jawbagi machanupane mahak thoibi spire part haina ming thonba dukan ama kumbi lamlongda phamlaga leijabani dukan manung duda mahak leiringai duda khanghaudana lakpa noimaru amana yet thangba phaiganda panduna sokhi nongmai adu karomdagi kapthorakpano haiba khudakta kochen chenaduna yengbada anisuba mahar regiment ki kangbu ama oiramki army ki kangbu aduna mahakpu khudakta mafam adudagi hospital da pukhatki hospital yoraba matung ningthina laing chathari thoina khudong thiningai oidre hairi adumapu lanmi gi thongsing adudi kiningai oiri tongan ba virus na impact tawraba yong kaya mi CCP gi highway da nanthokibadagi miyamda mikup nahum singna leinaba khangankhre laboratory da changyeng tawduna leiriba yong sing adu puba truck ama accident thokbadagi yong kaya marum nanthokibani haina Jasper counter gi serik na phongdokre changyeng tawduna leiriba yong sing adu Louisiana gi New Orleans da leiba Tulane University dagi purakpagi lambida truck accident thokibani hepatitis C amadi COVID-19 na soklaba virus na impact tawraba yongsing adu nanthokibana maram oiraga miyamda khudong thiba mayok narhalakpa yai hairi official singna micham miyambu yong adugi manak nakna sangsindanaba amasung karigumba thengnaba thoklabadi mari leinaba authority da pau piraknaba khangalagli Nagaland gi Makokchung district ta leiba Makokchung district jail dagi trial chathariba miyoi ahum nanthokduna chenkhre pawgi likhun asigi matung ina miyoi ahum adu ngasi ayu anganba pung ahum minute 53 rom taba matamda jail dagi nanthokibani makhoi ahum chaliba chahi asigi August 18 da Wakha sub jail dagi transfer tawraktuna jail asida leirakhibani miyoi sing adudi Sukham Ali chahi kun Rosida Ali chahi 13 amasung Habibullah Islam chahi 18 ni makhoi karam tawna nanthokibano amadi thong aduda official sing chenabra haibadu khangdoknabagi damakta Makokchung police station da FIR ama lokotuna thigatpa hokre makha tarakpa pawda Japan gi damak thabak pumnamak tawba ngamgani haina Trump na phongdokre Japan gi damakta thabak pumnamak tawba ngamgani haina US ki president Donald Trump na Japan da ahanba nupi gi prime minister oiriba Sane Takaichi da phongdokre Donald Trump na Japan gi prime minister Sane Takaichi ga ahanba oina unabaga loinana Japan gi damak mahakna pangba yaba mateng sing amasung atai tawba yaba thabak khudingmak tawgani haina thajaba pikre loinana lebak ani puduna business ki lamda hena awangba thakta chaminabagi matangda su wari sanaki report asigi matung inna
Lebak Anina Japan gi konung Tokyo da unakiba aduda Lebak Anigi marakta Golden Age haina mingthonba agreement amasu kuyek pinaki agreement asigi manung channa kari kari hiramsing yawbano haiba adudi haujingmaki oina malemgi miyamda phongdokpa laitri Brazil da security na chathaba rate ta miyoi humpu sire Brazil gi police amadi lanmi yauna security personnel lisingani chamanga romna lebak adugi capital Rio de Janeiro da drug trafficking da chenaba gang khutpugi mathakta achobar rate ama chathabada miyoi humpu rom secret loinana singnaba miyoi marifu mathoi rom phagat pangamle haina official oiba paw amana phongdorali ngarang chathakiba achoba operation aduda police amadi lanmi singna helicopter amadi amar vehicle sing sijinaduna Camprojo da Alimio amasung Pehena da Leiba Red Command Haina Kangnaba drug trafficking gi gang kubu adugi mathakta red chathakibani hari authority gi maike degi makata na phongdokibada chathakiba red adu Brazil gi powari da asigumna asi ana yawba thagdok singi manungda ama oiri aduga thagdok aduga mari lainana human right organization ama gi maike degi asiba masing adugi matangda akupa investigation chatanaba wapam phongdoki security na chathakiba red aduda rifle Humudra mangasu phagatpa ngamkhre red adu city adugi powari da khwaidagi chawba operation amani haina official singna makhatari makatarakpada ceasefire matungda Israel da angang yauna Palestinian chamaga mari hatkre ceasefire matungda Israel na Gaza da landaduna angang kuntra manga yauna punna Palestinian chamaga mari rom hatkre Gaza gi lanhek horokpadagi hojik phawbagi manungda Israel gi lanmi singna punna Palestinian masa lising humpun hena hatkre aduga asokpagi masingna punna lak amaga lising humbudra henkre haina Gaza gi maikaidagi phongdorakli ningsingba yabadi sahi ani helaba Gaza gi lan asi haukiba kumja lising ani kolumdoi gi October 3 ta Hamasna Israel da landaduna punna miyoi lising taramathoi ngakpigane lising amaga chama kunthra mapal hatkibaga loinana atopa lebak singi miyoi kaya Israel macha punna chani rom phaduna pukiba adudagi horakibani lal asi sahi ani yelaba phawba loisinba ngamdana lakhibani adubu handakta US ki president Donald Trump na achoba initiative loduna nakal ani gi marakta wari chanaraba tungda ceasefire tawnabada yanakibani adubu Israel gi maikidagi Hamas na makoi gi asiba hakchang pibada masak onana piraktuna Hamas na ceasefire agreement adu thugairakle haina maral sikibani Churachandpur da Assam Rifles na kani kg 13 ga konana miyoi ahum phare Churachandpur district ki manung chana leiba Behingyang da security force na miyoi ahum kani kg 13 ga konana phagatpa ngamkhre hiramasi gi matangda police ki pauna hai October 19 da kani ga konana pharba miyoi ahum adudi More ward number 9 dagi haujingna Churachandpur district Tuibong da leiba Lenmithang Elias Khongsai sei kunthra mari district asingmaki Kenan Beng tagi Khangthing Khong sei kunthra mothoi amasung Churachandpur district ki Libhang Bhai dagi Thongjalet Elias Let New sei kunthra mathoi ni makhoi ahum October 19 da Assam Rifles ki Behingyang da leiba check post amagi manakta phaba ngamkhibani pharaba mi ahum dagi chawrangna opium kg 13 rom pangki polam singadu puthok puchin tawbada sijinaba two wheeler gari amadi mobile phone anisu phagatpa ngamle Bisnupur amasung Churachandpur district lonana lairiba buffer zone gi area da leiba lopam sing security na ngaklaga low yeiba honakre Bisnupur district amasung Churachandpur district lona riba buffer zone yauna masigi manak nakpada leiba lopam sing da ahenba security sing ngak chenduna low yeiba hokre lopam sing adu chayol amarongi mamangdagi hona ningthina low munsilaklabana longi singna changba ngamdana lakhibani adubu Bisnupur DC Puja Elangbamna share loduna mari leinaba SP SDO OC amasung official sing yauna security review meeting pangthoklaba tungda jaga sing aduda ahenba forcing deploy tawduna longi sing low yeibagi thabak adu hawankhibani pawasina makhata na hai longi singna lokpamda low yeiringai da tampak natraga singi nakal animaktagi makal amatagi ayatpa apan masing piraktanaba ahenba security sing deploy tawkhiba asina maram oraga buffer zone amasung masigi manak nakpa area da leiriba Molphai tampak Geljang Molda Punchunjong Bullong amasung
ꯈꯣꯡꯁꯥꯕꯨꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡꯗ ꯂꯧꯃꯤꯁꯤꯡ ꯄꯥꯛꯁꯟꯅ ꯂꯧ ꯌꯩꯅꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯂꯧꯐꯝꯗ ꯂꯧ ꯌꯩꯅꯕ ꯐꯧ ꯈꯥꯎꯔꯤꯉꯩꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ एडिटोरियल कलमदगी मचंग ओइबा पाव अमुक लौखचरी। रूलिंग अमसुंग ओपोजिशनगी माइकैदगी पॉपुलर गवर्नमेंट सेमनबा डिमांड तौबा मतम हेले। इंडिया गवर्नमेंट मणिपुर लेजिस्लेटिव असेंबली एनिमेटेड सस्पेंड प्रेसिडेंट रूल पीआर लेंगाक थमखिबदगी डेमोक्रेसी की मसक पुनमक मांखरे। इंडिया गवर्नमेंट स्टेट की पॉपुलर गवर्नमेंट की महुत सेंटरना हकथेंगना पीआर लेंगाक थमजिंदुना गवर्नर इन काउंसिल लेंगाकलोन की चुकली पाइसिलकलिबा था मसिंग यामसिलकले। रूलिंग एमएलए सिंगना पीआर की महुत पॉपुलर गवर्नमेंट थम्बिनबा कयारक हन्ना हाइजन नोंजबा लैरबसु सेंट्रल गवर्नमेंट की लुचिंगबा सिंगना ताबीबा लैत्रे। स्टेट असिगी पॉलिटिकल पार्टी सिंग सीएसओ सिंग मरु ओइना ऑपोजिशन पार्टी की मरु ओइबा थौदांग लौरिबा कांग्रेस की एमएलए सिंगी माइकैदगी पॉपुलर गवर्नमेंट थम्बा पाम्बगी खोलाव लाउरबसु सेंटर लेंगाकलोन चुकली पाइरिबा बीजेपी की नरेंद्र मोदी ना लुचिंगबा एनडीए लेंगाकना लुमना लौबिद्रे। इसम समना हाइरबदा सेंटर लेंगाक पाइरिबा बीजेपी ना स्टेट असिदा लेंगाकलोन की चुकली पाइबा बीजेपी की एमएलए सिंगी थवोंगदा थाजदबा अमदी पेंदबा लैरे ताकबनी। स्टेट की रूलिंग एमएलए सिंगी मरक्ता ग्रुपिज्म लैबा अमसुंग लेंगाक की लुचिंगबा सिंदोकलगा अनोबा लुचिंगबा अमगी मखादा लेंगाक थम्बा पाम्बा हाइबदी फम्बान लानगी लौतुनबगी थवोंगसिंग चथबा अमदी हौकिबा लिसिंग अनी कुलहुमदोगी मे अहुमदगी इल्लीगल इमिग्रेंट चिन कुकी जो नार्को टेररिस्ट सिंगना मैतै मियामदा पाक्तकना हाटपा अमदी मखोई सिंगिता ओइबा लेजिस्लेचर लेजबा तोखाइबा लेंगाक नत्रगा कुकी सिंगिता ओइबा तोंगानबा लेबाक जालेंगम सेमनबगी डिमांड के लोइनना लोइखम नाइदबा लानगी पीआर लेंगाकता थमजिलखिबनी। स्टेट बीजेपी रूलिंग की एमएलए सिंगी मरक्ता मचेत मकाई तानदुना ग्रुपिज्म सागतुना लुचिंगबा मुनबा अदुगा अनौबा लुचिंगबा ओइबा पाम्बा एमएलए सिंगी मसिंग यामना लैबदगी पॉपुलर गवर्नमेंट सेमबगी क्लेम तौबा ngamdaba amasung फम्बान लालगी सैथेंग मियामदा मायोक नहनखिबनी। अमरोमदना सेंट्रल गवर्नमेंट ना मियामगी अनिंगबा अपाम्बगी मायोकदा डिटेक्टरशिप की थवोंग चथरखिबा असी स्टेट असिगी मियामबु लुमना लौदबगी मचतनी हाइबदा हाइमनबा थोकलरोय। मणिपुर की हौजिक ओइरिबा लेंगाक वायल थौदागी फिबमदा स्टेट असिगी मियामगी मथक्ता कयाम कुइना पॉलिटिकल की ओइबा अपिकपा अमदी अखाबा मिटयेंगसिंगना येंखिगदगे हाइबदु कना अमतना खंगबा हाइबा फिबमदा ngamdana leiri। सेंट्रल गवर्नमेंट ना स्टेट की मियामदा येंगलिबा मिटयेंग करिनो हाइबदु चपचाना खंगदोकनबा रूलिंग अमदी ऑपोजिशन की एमएलए सिंग सीएसओ सिंग यावना लुपसिंगी माइकैदगी पॉपुलर गवर्नमेंट थम्बिनबा मखल अमतगी डिमांड तौदबना सेंटर की लुचिंगबा सिंगना खल्लिबा वाखल अमदी अपाम सिंग अदु खंगदोकनबा होनबा चुमी तौबदबु मणिपुर की अपुनबगी सक्तम थुगाइनबा होनरकपा सिंगी मायोकता मियामना लेप्तुना लाखिबा खोंगफम हेना सुंसिनहनगबगा लोइनना सिंगनरकपा खुदिंगमक मायोकनबा सेम सादुना लैबा ताई। पॉलिटिशियन सिंगी योंगलै मेलै नाइबा अमदी अखुबा मिटयेंगदा फुरुप की सक्तम काहेनबा होनबा सिंग अदुदगी मियामना खु सेनफम थोई। प्रेसिडेंट रूल की महुत पॉपुलर गवर्नमेंट सेमनबा डिमांड की मतम हेले। सेंट्रल गवर्नमेंट ना मणिपुर मियाम के दमक करी तौरकदगे हाइबदु येंगबना अरेंबा ओइरगनी।